Nimit 15 Manungda Konsaram Amadi Leilon Da Leiba Kuki sing mafam adu thadokuna Chatkhinaba Konsaram Village Authority na Seksin Haikhre Kuki singi ka henba thawongna limit pumna cross tawrakpana maram oiraga Konsaram Amadi Leilon Da Leiba Kuki sing Nimit 15 Nigi Manungda mafam asibu thadokuna Chatkhinaba khangankhre haina Konsaram Village Authority ki Secretary Chairman Amadi Sipna thadorakpa Serol amana khangalakli Serol asina makha taraduna hai Kangpokpi District Manungchana Leiba ke Lungwiram Khulgi Nagalamda yumsanaba yumpham tholuba liangmai naga nupi amabu kuki singna minusi leitana fu chaibagi thabak sathakiwa adubu yaningdaba fongdoktuna akanwa mawongda condemn tawrakre akhoi asi ban tawriba maram asi akhoi liangmai naga khunda naga nupi amana liangmai nupi amana yum sage haina lam thonba matamda kuki singna yum saba yaroi haina mi kuntra lagraga akhoi naga nupi bu phuki inthaki rep tawge haina tawba mali hachu hatke na tawba mali nupi ama mi kuntra na tawba haibasi phagi nate aduna si akhoi naga nupi bu adumaina tawbi akhoi si lambi asida naga gi lambi asida kuki sing bu chat haloi haina ban asi tawribani